solid majority leiraga moi yangkhai mangana chalairiba laingak sason adagi asigumba sarkar amane hujiksu leirise center na paiba sarkar governor na paliba moigi neba sisu BJP neba moina adumaina haira leirisi karigino sugnu kendradagi karakpa honorable MLA Sri K Ranjit matomdana 90% hena akoigi kendradudagi lanjena graba awana taraba miyamdo more than 90% hena akoigi masa gi mayumda hanjal handana mayum makai sabidana mahakna leijaba punamak sacrifice toroga hotnaraga kausalakpa hanjal halakpadi ngamaga moi yangkhai manga duna akoi relief camp ta leiribasi hujik phauba hanjal hanba ngamdaba haibase masi ikai ni ngai neba masi kwaidagi weak oiba adugumba maneba adu khakta natana hanjalakpaduso yamna laibak thiribadi masa gi mayum hanagi leirambam jaga do maduda halanbo oragadi phayeba adu natte temporary shelter khara haini prefabricated to hanagi du yam pikpanina khara chawna family amamgi quarter type ta pirani haibugumba hanagi leifam exact to da hanjal hangani haibo marol ama sunglon londrieba swai sidane akoi separated oihalleba BJP na already hanagi leifam du da hanjal handana yum mama kadai waidano ma sabiraga leihan ba haise magi mafam da hanjal handa ba haise BJP na separate administration je lona sum tapna pigi ba yana ba to khai tarakna ba magi leifam du da hanjal handa ba taragadi atopa mafam amda yum sabi gi taragadi ma adu da marata gi doina traba karma matam da adom da changna ba khona doino ba asigumba mayam je ekoi question tawdaba se masi BJP na Manipur yon thokpa se Manipur mai thadok paji kuiman gre aduna relief camp ta mi hanjal han bagai do sugnu kendagi honorable MLA mathandana tawbangamaga MLA yangkhai manga na tawbangamdri se karigino masi ikai ningai ne habese masi amjo haininge aduga akoi BJP na hujik tawri se aroibada ina hainingbada Manipur praja miyam sibu akoi Manipur gi palamiba BJP sarkar sina chinda phibun namaga wa nganghandadana thamambado kihallaga khangallaga phudana chaidana phadana lokapta thamdana Facebook ta comment am pi yadaba wa am ta hairu yadaba police tharak dana akoi lokhat handana jail la thamgiba mayam do adumaina moya dictatorship ki moong Manipur praja da chathabado akoi makoigi praja miyam sigi voice suppress tawnaba chin menaba hotnagiba kihan khanganba phu cheiba phaba punba tawgiba miyam do Manipur gi BJP na Manipur praja da madugi same thabak tuneba center gi BJP na Manipur gi BJP da tawri ise aduna masi makoina tawjabado makoina phangjabane haininge aduna after all day aikoi asigumba amata taning de irang se phajana control ta hoba yabado hujikpudi thokre adu mo hallaga nainara kaidogdoino na hangbining basu yarongani ko madu machine akoina kaw sunga yadaba magi responsibility je third May da mamang du da akoi open gym mai thariba forest office mai thariba mayam do masigi sienariba gunda phanda mayam do adugi lamhen tu hen ba mayam do mi yangkhai humpu dang se maximum mi chama muktang adu kana non tawga nairaga pharaga akoi action laurambada irang si sumain tho amoeba pulap logi oiba action lauraga jail da pulap namthal thamambada makha ta na moi continue tawge tawrpa matam da ki dana irang si sumaina tho amdaba su yaeba aduna sarkar si guts leite haise adai security lapses leibane hai intelligence failure ne amu hai akoina soigre amu hai adagi tha traunga intelligence na pau pirak ta baine amu hai tawri myam si bu yengoba sina takpadi karino hairakanda BJP se target ama akoi leibham thoeba leader ama oiba taragadi leingak ama oiba taragadi akoi karigumba some target amagi makhara thabak tawgadamne karigino target haijari sigi matang sida haidi omor nateba mana pai phamje moi tamje aduna limited period of time duda magi some certain selected target am thamgadamne ba target ama thamba taragadi planning ama leigadamne ba proper planning ama change ba planning yaudana target to akoi phangba ngamoeba adudi planning ama tawba taragadi leibak miyam gi mihut nena representatives na karamba makhal gi planning no haibase madu miyam da khanghan bataye stakeholder miyam sida khanghan bataye ba sigi planning miyam ji khanghan laba matungda madu yai madu yade madu yauhan bayai madu yauhan bayade haibado miyam siga inclusiveness ki inclusivity gi idea se si leira kanda da makhoi gi kaino si phanggadabne ba aina haining isi kaino
leader ama oirabadi moise sam na har kan target ama leigadabne target ama haisi karino with proper vision proper planning amaga kaino tawgadabne maybe short term oibi long term oibi adu vision leitaba mi ama dawna nga ke tawning ba tawbase masina ne ba ninghaira iba mayam se masi gumba akoina afaba lambi romda akoi visible changes ama urakpa phangbo adi phai ko phattaba yamna horrific oiba mikap mirau kholna thalaba asigumba lambi sida khakta akoina kaino tawba haibase masi amna ki ningai ne akoi aduna center gi football wire leire manipur gi BJP gi leader sing se hana gi honorable XCM Sri Brain oisano adagi magi team oisano moisi football ne ba center na kawr sanari ne huji kawr ga sanari ne football sanari ne ba moise political football ne ba huji BJP na oiri se center na kawr tawri se aduna aina haijaning badi kaino harakanda moise huji tawbiri si yam ikai ningai ne ba animated suspension hai di karino akoi police to oiro na to any department amda thabak tawbo oiro ne afaba thabak tawro bai di kaisu suspend tawbira moida chattabano haibe wafam jine oja pamkin da laktige oja karamani geng ba hujik se koi July tha da sima lakpa ya bagi koi officially PMO gi office gi thok traga sumya haina ba mem leireba national media da ponge ado hujik na man hujik pawbo se lakta ba se matam di leira kanda koi MPCC ki serang han gi koi gi statement na thatorak pada koi se minung siam leita ba haiba tare do main tam to koi pot chu lai ka main thambini oja han ba gi koi gi Laibak Sigi Honorable Prime Minister Sri Narendra Modi se Mahakna 2023 dagina so far hojik phawda foreign countries mana visit tawr ise nearly 38-39 countries ne 3rd May 2023 dagina Manipur dana irang thokpa hairiba matam dudagi mana ngasi phawda Manipur da lakpado lairadana atopa country da magi world tour tawrise 38 to 39 countries ne ba adagi somda huji su masi keno Brazil da leram Namibia da Brazil da BRICS summit ki tawroga adu Manipur da amuktang laknana ba haidana akoi from all sections of the society political party ama magi wa natana akoi tatana higher lakbani koi opposition party na su praja section khuding mak na su koi Manipur da honorable prime minister si ongtang lak piragadi mahakna thoiba crisis si haktheng na involve to birakanda koi awaba si ongtang saruk ya biragadi miam si mana sandai na halaga mana marakta koi gi taisan na ba yadraba sigum si bridge tawraga some mechanism khara road map khara taseng na yatlaga mayam ji unabiramaga mana karigumba khara message peace message sama peace appeal amadang tawramaga so madu yam chawna impactful oigadra na aikoina asa tawjabagi neba mahakpu amuktang lakpina ba haise adubune akoi congress ki all india president Sri Mallikarjun Kharge na akoi ngarang haigi basi Raipur da masi sumnagi charge tawba natte BJP de attack tawba natte masigi manungi oiba wakhalon logic yam phajaba amalai madu ai thamjage central authority gi matang da Sri Mallikarjun Kharge na ngarang hayaba central authority karino tawri je hoje center gi leadership singsina lawgadaba role karino haibase khangaktaba adugi matang da akoi Sri Mallikarjun Kharge na yam stress taweba dwa area da adagi amu mahakna pallisi kari min tawino haib matamda federal structure se masi completely destroy tawrapagi type da akoi center na akoi state amagi magi institution khuding makse kamja tawrapagi maong da tawbase federalism structure destroy tawrapase masigi matang da palle adagi natural resources mayam ama BJP na akoi gi state ta leiriba mayam sida akoi natural resources mayam ama akoi completely destroy tawrapa mon exploit tawrapagi maong da tawba masina akoi society sida tongan ba state ta piriba chaitheng sigi mangjaba mayam se masi palle adagi institutional misuse every government functionaries machineries leiriba government institution mayam singse mogi pocket ta hapchal laga akoi gi lanai makoi gi tongana personal use ki damakta seasonarakpa masi palle adagi magi broken promises haiba tare
hollow promises, empty promises, false promises mayam se masi matang da palle adagi political silencing haidana amaga palle mahakna palli basing si yam maru oibagi ne ko aina thamjari se masidai da kaino ma thamjarake tawbane political silencing karino akoi manipur da ngasi asuki matik chahi ani ga tha kya no problem ama thoktana unrest leiriba masigi violence masi thoiba mayam se masi karigumba amta thoktabadawna aikhogi khunai sida manipur ko lam ama leiri ko india sida manipur ko state ama lei manipur sida chahi ani hena koi mai chaktana misi mina thoktana myoi lising humpu hena koi lanjena raga leiri ba mayam se masi center da leiri ba bjp gi loching ba singna karigumba amata thoktabadawna makoina kupsallaga thambagi maong da tawri se asi mayam sibune samlapna mahakna indicate tawri do de manipur gi issue gi matang da Modi's silence on the Manipur crisis ka haidana Modi se akoi oidaba ngangbagi ningthau ne king of lies ne kana marang hai hibneba adu hairiba mayam se akoina munna tasalura kanda munna nainarura kanda Congress party na BJP da chumna gi attack tawbadu khak oina ulauba yaroeba masida manungda yamna meaningful oiba akoi khunai sida ngasi thoiba Manipur da thoiba huji oiriba situation sida yam chanaba adugumba mahakna Manipur gi voice to ID represent tawbiraga Raipur gi adugumba function du da koi haibane na laweba aduna akoina sidaida kari kaino tawe special package khara Manipur gi damakta relief ta leiriba mayam sigi khara hotna biyo tongan ba special attention khara meeting changbiyo haidana Congress party na su phanyam laujabane parliament da su adagi sida so on the floor of the house both state da su center da so koi high gi base yade masi mo June gi 2003 lakpa ma lakpagi se hainara bandana panaram da laktraga suma se lagadi haibadu potomu khanghaudana yam unpredictable di oi chap chana lakan hel pot leitam dana adu hujik se koina se so sing round of talks tawbadagi development khara koina uba aduga by December forward the face ahum thona khaido kanda koina IDP sing se mu kanu relief camp shut down tor kanda putak ta halan ba ya ba kai dan halan ba gi plan sing leiba suma pot me amam su lei hetare kai gumba sigumba sing sigi development outcome haidra masi masu la eduga mahak na lak pese kari gumba kharadi irang sidaida warusin orak na bai damakta adagi khatang akoi gi kan unrest obe je khatang shop tong na bai damakta da swai matang da meeting ama kam gudi pura ga lak pa abra kamaina ko expect to bai kai ma if he is coming railway accident thokpada railway minister gi mathaune haidana kaisu prime minister na intho atham deba ma dum chatle kan nungai taba dum phongdoe asi na mayam dogi field da chatle unarui lai khoirambam da khoi gi stampet ta khoi mi mayam ama leitaba do khoi mayam am natte Manipur ga compare to de khara leitaba do khudak te spot to da yoweba adu my concern department natte ba adu mai na yingnaraga di khoi ni yaroeba aduna akoina mana Manipur se yam usittaba dauna akogi sambit patra taro leiba yaroeba si wa se aini yam tatna hainingi se home minister Amit Shah ga sambit patra ga home minister gi mana yengchan pham thokpa ne na mana phanya mana update pira sune kaino to ba yaroeba ma leiba amagi mapi mapa ne kaido boino mana kaino to doise adudi railway minister metro ma mati ama akogi line mati ama sanga badana mana chatle railway minister hundu amaga kaino ma sanga badana ma chatle mai awaba mayam jina loin to e adune get match yen lei mane adagi wahai phare laktra sanu phare adu karigumba kharadi adagi phongdo ona adu karigi amta phongdok tabano akoina hainingi je magna Manipur gi violence sida 3rd May dagi horokpa violence sida 2020-23 gi July gi tang kunda ahan ba monsoon session parliament gi monsoon session hawjingai da mapanda wanga pane adu su Manipur gi issue gi matang na taba naked adu oda gi matang do ina nganga loisan gi bane ba Manipur gi issue gi matang na te ko haije adu so adagi amok 2024 gi April gi tang ni panda ngange Assam Tribune haidana aduna interview tawrakanda aduda ngangi siso yamna phajadaba haiba tare aikhoina matam chana yengchandana
because of the timely intervention of the government of India and efforts made by the government of Manipur, there has been a tremendous improvement in the situation of the state Manipur hai. Taurisi yung 2024 gi April gi tang ni pan Manipur se BJP na center amsung state ani pullaga phajana yengsan badagi matam chana hotna hobadagi phajana improvement leire hai gri neo adagi amuk 3rd July 2024 da Rajya Sabha da motion of thanks debate tawrakanda amuktang mana yam angak pamong da hai gi kari na hai gi gebo aduso blame game lom da solution road map irang si loisanana ba Manipur da peace appeal tawba amta nataba election campaign gi speech sadana maak na wasi kamaina hai gi ke hai bo adumain taw gi ba aduna mai sa ingai mathak sida gi haijan na ba hotna ba party do mathang da Manipur prajana soidana reject taw gani makoi do amuk hanna karak pa ngamoi ga hai gi bne ba yamba adumaina hai gi bne adu ma election campaign la tawri do Parliament manung du da Manipur gi matang da wa nga ngona opposition party me am dona law khong badai demand taw badagi nampu da forcefully ngang han badu baw ba ai khoi Manipur gi matang da phajana ngang da na onjhal laga blame tawraga chatki bane ba aduna yam haining de BJP gi si center gi na si oire prime minister na hujik la aga lakta su yare ma adai phamma ga tawge su taw yare hayeng 2027 gi election khombo na dum la asanu matam du da hujik la aga mu kai daw doino adu Lasu Sangabai Lakani Haibo Romani, Manipur Iran Lucian a Boramoi. Aduna Akoi hidden agenda, her labor male moise. Kari hidden agenda no, when ladies. Sinus center give up Pamma Oire, state among a pusanjarake. Akoi Tankayadano. Megi Tang Tratruk powder, 2023 Megi Tang Tratruk powder, Akoi bid office. Forest Department gi office se taratruk puna mai tha gra bane ba 3rd May khakta dana forest office se mapan mai tha do ke bane ba si puna mangsi gi mamang da amuk kaidoge haibo Churachandpur da open gym ama sangani na tawbado honorable chief minister hanagi masamak yauna sangani na tawbado loina mai tha dok tana violence tawdana da gundai gi activities me amang u phangbada Manipur gi paumi puna mang na hangi bane ba madugi thogok to kamain tawbonon hangkanda Hanagi Honorable Chief Minister Sri Birena, Akoi, Churachandpur da Kaidorage. Kaidorage mi Churachandpur da. Kaidogige, high him never. Kaisum tau de, Sisipur da, Kaim tau de. Lamen to Henmamkai, Loina in a lame Taroi, Akoi BJP, the lame Taroi, Loina Pani, Action Ying Dio, Namana, Paumido, until high hivo. Adu video clipping Loin Lane around Waniba. Aina see remind Amukahana Tauza Bagi Maram de Carino, Harakanda. Irang say, Pazana control the Hobayabado. Pujiputi talk her, the talk. Adu mo halaga nainara kay daw ino na hangbining basu yarong mani ko madu masin akoy na kaw ko sunga yada ba magi responsibility je 3rd May da mamang do da akoy open gym mai thari ba forest office mai thari ba mayam do masigi sienari ba gunda phanda mayam do adu gi lamhen tu hen ba mayam do mi yang khai hum pudang se maximum mi chama muktang adu kana non tawga nairaga pharaga akoy action lawram bada Irang si sumain to amoeba. Pulap logi oiba action lauraga jail da pulap namthal thamamada makhata na moi continue to get or pamatam da ki dana Irang si sumaina to da basu yaeba. Aduna sarkar si guts laite hai je. Adai security lapses laibane hai. Intelligence failure ne amu hai. Akoi na soi gre amu hai. Adagi thatra nga intelligence na pau pirak ta baine amu hai. Tawri myam si bu yengoba. Sina takpadi karino harakanda BJP se target ama akhoi leibham thoeba leader ama oiba taragadi leingak ama oiba taragadi akhoi karigumba sam target amagi makhada thabak tawgadamne karigino target haijari sigi matang sida haidi omor na teba mana pai phamje moi tamje aduna limited period of time duda magi some certain selected target am thamgadamne ba target ama thamba taragadi planning ama leigadamne ba proper planning ama change ba planning yaudana target to akhoi phangba ngamoi ba Adodi planning ama tauba taragadi leibak miyam gi mihut nena representatives na karamba makhal gi planning no haibase madu miyam da khanghan bataye stakeholder miyam si da khanghan bataye ba sigi planning miyam si khanghan laba matungda madu yai madu yade madu yauhan bayai madu yauhan bayade haibado miyam si inclusiveness ki inclusivity gi idea se si leira kanda da makhoi gi kaino si phanggadabne ba aina haining isi kaino
लीडर अमा ओइरबदि मोइसे सम समना हार कांदा टारगेट अमा लेगदबने टारगेट अमा हाइसि करिनो विथ प्रॉपर विजन प्रॉपर प्लानिंग अमा कनो तौगदबने मे बी शॉर्ट टर्म ओइबे लॉन्ग टर्म ओइबे अदु विजन लेतब मी अमा दौना ngak के तौनिंग ब तौबसे मसिननेबा निंगाइरे इबा मयामसे मसिगुंबा अखोइना अफब लंबी रोमदा अखोइ विजिबल चेंजेस अमा उरकप फंगबो ओरदि फैको फत्तबा यामना हॉरिफिक ओइबा मिकअप मिराव खोलना थल्लबा असिगुंबा लंबी सिदा खक्ता अखोइना कनो तौबा हाइबसे मसि यामना कीनिंगाइ ने अखोइ अदुना सेंटर गी फुटबॉल ओयर लेरे मणिपुर की बीजेपी की लीडर सिंगसे हाना की ऑनरेबल एक्स सीएम श्री ब्रेन ओइसनो अदगी मागी टीम ओइसनो मोइसे फुटबॉल नेबा सेंटर न कावर सानरी ने हुजी कावर का सानरी ने फुटबॉल सानरी नेबा मोइसे पॉलिटिकल फुटबॉल नेबा हुजी बीजेपी ना ओइरिसे सेंटर न कावर तौरिसे अदुना अइना हाइजनिंगबदि कइनो हारकांदा मोइसे हुजी तौबिरिसि याम इकाइनिंगाइ नेबा एनिमेटेड सस्पेंशन हाई दि करिनो अखोइ पुलिस तो ओइरो नत्रग एनी डिपार्टमेंट अमदा थबक तौबो ओइरो ने अफबा थबक तौरुबैदि कैसु सस्पेंड तौबिरा मोइदा सस्पेंड तौरइसे करिगुंबा फत्तबा थबक अमा तौरुबगी क्राइम तौरुबगी लोना यादबने खंगदे नत्रग फत्तबा अमा तौरुबदैनेबा सस्पेंड तौरइसे सीगी बीजेपी सरकार से मोइगी सेंटर की लीडर बीजेपी दुना अमुक सस्पेंड तौबिरा इनेबा इसम समना आइना एनिमेटेड सस्पेंशन दुगी मागी कैनो दुने यामना सिंपल लॉजिक ता इन एक्सप्लेन तौजबे वाने बीजेपी की लेरिबा मयाम से मोइगी सेंटर की बीजेपी की मी गैदुना सस्पेंड तौबिरा थम्मिनेबा लोकअप ता थमजला थम्मिनेबा सि कैदबदैनो मसाना मसागी कॉन्स्टिट्यूशनल राइट्स तो खंगजदबा ओके अदुना मरम ओइरकाना मणिपुर से मोइना योनथोकपनेबा अदु सी मखोइगी करी हिडन एजेंडा लेबनो हाइबसे लेबाक प्रजा मियाम दा खंगल्लो हाइबनेदा ओके थैंक यू सो मच मनुंगा लेरिबा हिडन एजेंडा से करिगिनो मखोइसे टारगेट अमा फोबो लेथ्रब्रा हाइबा पोतुनी अदुगा अखोइगी सेंटर सम हाइरागा लेबगी चटपगी पोटसिमदि अखोइ उ लेबसे मसिना अखोइना म्याम सम पेनद्रिसे ngasisu adum haiba tare ngasimaksu ai oza kano dam lakti na oza bamkin da lakti oza khoi closing do mak wan thambiu ten tak na kamai thambini हाइगदबसे याम यामबनिना ai kano se oina thamjage ngasai ku ki inpi manipurna kimna kano tawbase mokoi gi tara sidi lengak sembada yauroi hairaga yauba yaroi na hairaga adugi wahang dugi kano se paumi myamna koi BJP state president Srimati Sarda da hangbada karigumba amta khummo yadabase masi hanadagi su mogi cabinet minister ani dugi mathakte action law adagi MLA singdu su mogi party gi oiba action law haibase sunglo lawdana lakhibado adu ngasi su adwai du da karigumba amta tawdaba haibase sidane BJP sincere oide hidden agenda khara lei haise aduna makoi si center gi puppet neba masana masagi right exercise to bangam jadaba puppet neba chabi si ada pai neba aduna adu ma leire aina roibada thamjaning base akoi gi mamang da kainona press meet yam tawba kan maneba akoi gi matang sana da thora ga BJP gi mi gaise akoi ek CM bu oiro adagi Srimati Sarda bu oiro moisi thorok ga press meet tawroga hekta congress fulam na chatkimneba sigumba yam sensitive oiba issue miyam na ikhaulang na khangning ba pokpa yam na maru oiba matter sidadi hekta mangieba sine adagi moi na han hai phase wise oina akoi se by the end of December 2025 how da akoi phase khara khaido oga kaino oina tawni hai lanjenaraba akoi gi ichirinaw akoi gi mayam leiriba relief camp ta leiriba mayam singse mayum da halanaba plan kana hotnari hai absolute majority leiraga moi yangkhai manga na chalairiba lengak sason adagi asigumba sarkar amane hujik su leirise center na paiba sarkar governor na paliba moigi neba sisu BJP neba moina adumaina hire leirisi kaigino Sugnu Kendradagi Karakpa Honorable MLA Sri K. Ranjit Matomdana 90% hena akoigi Kendradudagi Lanjena Graba Awana Taraba Miamdo more than 90% hena akoigi Masagi Mayumda Hajal Handana Mayum Makai Sabidana Magna Lazaba Punamak sacrifice to Hotnaraga Kausalapa Hanjal Halapadingamaga Moy Yankai Mangaduna Akoi relief camp the lady was Hujik Pauba Hanjal Hanbangam the Bibase masi ikai ni ngai neba masi kwai da you weak oiba adugumba maneba adu khakta natana hanjalak padu so yamna laibak thiri badi
masa masagi mayum hanagi leirampham jaga do maduda halanbo oragadi phayeba adu natte temporary shelter khara haini prefabricated to hanagi du yam pikpanina khara chawna family amamgi quarter type ta pirani haibugumba hanagi leifam exact to da hanjal hangani haibo marol ama sunglon londrieba swai sidane akoi separated oihalleba BJP na already hanagi leifam du da hanjal handana yum mama kadai waidano ma sabiraga leihan ba haise magi mafam da hanjal handa ba haise BJP na separate administration je lona sum tapna pigi ba yana ba to khai tarakna ba magi leifam du da hanjal handa ba taragadi atopa mafam amda yum sabi gi taragadi ma adu da marata gi doina traba karma matam da adom da changna ba khona doino ba asigumba mayam je ekoi question tawdaba se masi BJP na Manipur yon thok ba se Manipur mai thadok pasi kuiman gre aduna relief camp ta mi hanjal han bagai do sugnu kendra honorable MLA mathandana tawbangam maga MLA yankhai manga na tawbangam dri se kari gino masi ikai ningai ne haibese masi amjo haininge aduga akoi BJP na hujik tawri se aroi bada ina haining bada Manipur praja miyam sibu akoi Manipur gi palammiba BJP sarkar sina chinda phibun namaga wa nganghandadana thamambado kihallaga khangallaga phudana chaidana phadana lokapta thamdana Facebook ta comment am pi yadaba wa am ta hairu yadaba police tharak dana akoi lokhat handana jail la thamgiba mayam do adumaina moya dictatorship ki moong Manipur praja da chathabado akoi makoigi praja miyam sigi voice suppress tawnaba chin menaba hotnagiba kihan khanganba phu chaiba phaba punba tawgiba mayam do Manipur gi BJP na Manipur praja da madugi same thabak tuneba center gi BJP na Manipur gi BJP da tawre ise aduna masi makoina tawjabadu makoina phangjabane haininge aduna after all day aikoi asigumba amata taningde irang se athuba mathamda loisallo haibase ai sumain thamjage Okay, Oza, thank you so much. Yang pasan thambire Oza satada